Miying tabri basing kwai kuni mo po ahan magtada piki channel potami na chikamina si channel sina ngasi so do magtaram nok seri amadi ko no krum jari channel sina lepanai dana chayul kudingi no majing men kudingi thamjari ba chayul girasi pol ngasi so adumak podun laksari ngasi January gi tang tarani pandagi na lakadari ba January gi tang kunmari fawbu gi oiba chayul sigirasi pol kudol tamjana bagi damak podun laksari ngasi tangkak su mahusagum na tangkak ani thokna thamjabagi matogum ngasi thamjage ngasi tangkak ta ngasi tang tara ni pandagi na lakadori batang kunma thoi pawbugi ama aduga lemhori batang kuni thoi dagi na ang kunmari pawbugi ama thamjarakani aduga rasipol khudimaki oina hakchangki mahiroi singi pakhang le sabi singi pol kari kari leri habdo thamjarakadabani udol thamjage ngasi January gi tang Tarani Pandagina, Lakadoriba January gi tang kunmari pawbugi oiba chayol sigi rasipol kudol tamjage miyeng taminasi. Subscribe the view, please. Pare mayamadudi ngasi thamjariba chayol gi rasipol da pokning sagna taminaba miyeng taminabagi tanja lominarasi Rasipol tarani thoi chigi manung sida mes rasipol dagi hojare haraga aroibada min rasipol pawba sathajagadabani dol tamjage ahan bada mes rasipol sina chayul sigi oina ahan batang ki ang tarani pandagi na kunma thoi pawbugi manung sida sokpa madi tusinba leibana maram oraga sathokpada khara section na sathokpa phai ai singna sapiu aduga Nuba nungai paw kredi adu tarakani abak tawuda ningba thungda kredi laigani lamda satpa thoina kaide wakhal jamgani lemori batang kuni thoidagina kunmari pawbugi manungsida karbar tawba kanagani lila drama gi thabakta michat pangani imung manung semjan sajali mahiroi singi oiradi mahida akaiba thoina laite duga pakhang le sabi singi oiradi aina sinagani Ani subada Bris rasipol gi oina han batang ki ngasi tang tara ni panagina kang kunma thoi paw gi manung seda anobu nungai ba paw ta gani thabak panduna leram kya makha sathajaba namjagani pam hogdong jin khara laigani marup yamgani mingondagi mateng phangani aduga lemhori batang kuni thoi dagina kunmari paw gi manungda lamda satpa kaide Karbar tobu da kana bo wali marup ni yeng nabo urakani lila drama sanaba ge thabak ta michat phangu beri wano madi wahi nungsiraga tokani aduga mahiroi singi oinadi mahida kya kaidaba matamni pakhang le sabi singi oinadi aina singnagani Mithun rasipol gi oina ahan batang ki tang tarani pandagina kunma thoi pawgi manuksida wano mamai pakani anobu nungai ba paw tagani wakhal nungai gani imung manung santi oigani lemhori batang kuni thoidagina kunmari pawbugi manung sida sayen gi karbar toba selma gani kanada ba mi gi mateng pagani lila drama yeng ba thawa yaugani mahiroi singi oinadi mahida phajana sathajaba ngamjagani duga pakhang le sabi singi oinadi thungnagani Karkar rasipol gi oina tang tara ni pandagi kunma thoi pawbugi ahan batang ki manung sida anoba paw kya batagani lam koi gu chatani ugi yotki nunggi karbar do bu saukhale gari gi thabak tu sel pangani wano mamai pakani lemhori batang kuni thoi dagina kunmari pawbugi manung sida sel gi wakhal sagani wakhal charang nagani Anubu kana dabu poche election gani mahai gi oinadi phajana chathajagani aduga pakhang le sabi singi oinadi thungnagani singhara rasipol gi ahan batang ki tang tarani pandagi na kunma thoi pawbugi manung sida mapung oina satliba ha sigi manung ngakpigani satliba chayol sigi manungda ahan batang ki manung sida
ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯇꯨꯁꯤꯟꯕ ꯑꯃꯗꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯈꯔ ꯂꯩꯒꯅꯤ꯫ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯇꯞꯅ ꯆꯠꯄꯤꯕ ꯐꯩ꯫ ꯃꯤꯒ ꯃꯔꯩ ꯇꯧꯅꯒꯅꯤ, ꯋꯥꯈꯜ ꯌꯥꯝꯒꯅꯤ, ꯑꯅꯧꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯗꯤ ꯂꯦꯞꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 22ꯗꯒꯤꯅ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯅ ꯃꯥꯏꯗꯤ ꯄꯥꯛꯀꯅꯤ꯫ ꯐꯝꯁꯨ ꯍꯣꯡꯒꯅꯤ, ꯃꯤꯅ ꯇꯧꯕꯤꯕ ꯊꯕꯛꯇꯗꯤ ꯀꯌꯥ ꯄꯦꯟꯗꯕ ꯂꯩꯒꯅꯤ꯫ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝ ꯀꯌꯥꯃꯨꯛ ꯂꯩꯒꯅꯤ, ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯀꯟꯌꯥ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 19ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯆꯠꯄ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯋꯥꯈꯜ ꯃꯊꯥ ꯁꯥꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯐꯥꯎꯗꯣꯛꯅꯕ ꯏꯋꯥꯠ ꯋꯥꯠꯄ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 22ꯗꯒꯤꯅ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ, ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯂꯤꯂꯥ ꯗ꯭ꯔꯃꯥ ꯄꯥꯝꯒꯅꯤ, ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ꯫ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯇꯨꯂꯥ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯊꯕꯛ ꯊꯧꯔꯝꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯅꯤ꯫ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ, ꯁꯦꯜ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯆꯠꯀꯅꯤ, ꯄꯥꯝꯗꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯒꯅꯤ, ꯄꯥꯝꯗꯕ ꯃꯔꯨꯞ ꯀꯌꯥ ꯑꯃꯁꯨ ꯎꯅꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 22ꯗꯒꯤꯅ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯉꯝꯖꯕ ꯃꯇꯝꯅꯤ꯫ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯂꯝꯗ ꯆꯠꯀꯅꯤ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯏꯄꯦꯟ ꯄꯦꯟꯗꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯩꯅ ꯁꯤꯡꯅꯒꯅꯤ꯫ ꯕ꯭ꯔꯤꯁꯤꯛ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯊꯧꯔꯝꯗ ꯅꯤꯡꯕ ꯏꯊꯨꯡ ꯊꯨꯡꯗꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯄꯥꯝꯗꯕ ꯃꯔꯨꯞꯅꯁꯨ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯁꯦꯜ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯌꯥꯝꯅ ꯊꯥꯗꯗꯨꯅ ꯂꯩꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯐꯥꯎꯗꯣꯛꯅꯕ ꯏꯋꯥꯠ ꯋꯥꯠꯄ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 22ꯗꯒꯤꯅ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯀꯅꯤ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ, ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ, ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯕ ꯋꯥꯠꯂꯤ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯅꯤꯡꯕ ꯏꯊꯨꯡ ꯊꯨꯡꯗꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯙꯅꯨ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ, ꯃꯔꯨꯞ ꯌꯥꯝꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ, ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 22ꯗꯒꯤꯅ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯃꯇꯥ ꯀꯌꯥ ꯑꯅꯧꯕ ꯎꯅꯒꯅꯤ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ, ꯂꯝ ꯇꯨ ꯌꯦꯡꯕ ꯆꯠꯀꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯐꯖꯅ ꯆꯠꯊꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯃꯀꯔ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 19ꯗꯒꯤ 22 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯂꯥꯏꯕꯛ ꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯁꯦꯜ ꯃꯥꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯊꯨꯡꯂꯒꯅꯤ, ꯄꯥꯝꯗꯕ ꯃꯔꯨꯞ ꯎꯅꯒꯅꯤ, ꯃꯤꯋꯥ ꯇꯥꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 22ꯗꯒꯤꯅ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯕꯥꯔ ꯇꯧꯕ ꯁꯦꯜ ꯃꯥꯡꯒꯅꯤ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯑꯗꯨꯒ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯒꯅꯤ꯫ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯍꯩꯗ ꯊꯣꯏꯅ ꯀꯥꯏꯗꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯩ꯫ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 19ꯗꯒꯤꯅ 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧꯕ ꯃꯔꯨꯞ ꯀꯌా ꯑꯃ ꯎꯅꯒꯅꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 22ꯗꯒꯤꯅ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯕ ꯃꯇꯝꯅꯤ, ꯀꯥꯟꯅꯗꯕꯗ ꯁꯦꯜ ꯈꯔ ꯆꯠꯀꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯕ ꯃꯇꯝꯅꯤ ꯃꯍꯩꯗ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫
असुमना थमजरिबा चयोल असिगी राशिफल असिगी खुदोल असिगी अरोइबदा मिन्ना राशिफल अमुक थमजरगा टेंशन जनबगी तंजा लौजगे मिन्ना राशिफल की अहानबा तांक की तांग तरानि पांदगिना कुनमाथोई फावगी मनुंगसिदा वखल जामगनी मथौ चेनगनी थौदोक यामगनी सेल चटकनी सुबो नोंबा करबार तौबा कानबा वाटकनी दुगु लेमहोरिबा तांग कुनिथोइदगिना कुनमरी फावगी मनुंगदा अनुबो मरुक उनगनी अनुबो पाव तागनी अदुगा वनोमा माई पाकनी साना खोनबगी थबकता मिचत फंगनी जगोई सेतोबा मिचत फंगनी महिरोइसिंगी ओइनदी महिद फजन सतजब गमजगनी दुगा पाखंग लेसाबिसिंगी ओइनदी हाइना सिंगगनी असुमना चैनल असिना लेपनाइदना चयोल खुदिंगी नोमाइजिंग नुमित खुदिंगी ओइना तांकक की ओइना चयोल दुगी ओइबा राशिफल सिंगी मनुंगदा ngasi जनवरी की तांग 19 दगिना लाकदोरिबा जनवरी की तांग 24 फावबगी ओइबा चयोल सिगी राशिफल पतांग सोइदा टेंशन जनवरी तजादो लौजगे लोइबो फावबो ताबिरिबा अमदि मियेंग ताबिरिबा सिंखोय खुदम पो अमुक सोना चैनल सिगी माइकैदगी नोखै लेइदना थागचबो फोंदोकचबगी रोइना नमक पो अमुक सोना खुरुमजरी तंगै पाकना याइफरे